Online Manipuri ayuki pau yengbiriba pumnamok Puthoi Shamna khurumjari ahanbada maroiba pau matik chadaba chief minister from thadou khun ngakpa ichasing phaba amadi hatpa yaroi haiduna wakadmi from chathakre khun ngakpa phaba amadi hatpa yaningde matik chadaba CM from thadou haiduna kongpal Iran from da apunma maira paibi kongpal Iran from thongkhong kongpal nauroibam leikai apunma maira paibi kongpal khaidem leikai maira paibi amadi kongpal khetri leikai maira paibi singna senduna wangasi wakadmi from kre ngasi chathakiba wakarmi fam aduga mari leinana apunma maira paibi kongpal Iran fam thongkhonggi secretary pangabam ongbi anitana phongdorakhibada Manipurda thakun hena tholiba irang asida khungakpa icha sing leirambagi ekoi yumda tumba ngamlibani khungnaliba icha singi marakta su maheiroi kaya marum yauri makhoi singbu ingna tamna mayumda leihanduna ningthina mahai masing tama phanganbiu hojik tholiba lan fam asida politics ki khudong chaba launabagi damak amaga hunnabagi mahuta lengak pairibana lan ase thuba matamda loisinduna Manipur miyambu mahosagi punsi rolda ingna chikna lehenbiu haiki wakan mi famadu da sarugya khibi mera paibi singna makhuta maheiroi hatpa yaningde khungak pa phaba yaroi khungak pa hatpa da chenaba mathauna phaba Manipur police commando sing thabaktagi khudakta lawtho kanglai pakpom badagi afaspa 1950 ai lawtho matik chadaba chief minister from thadu amadi matik chadaba luchingba lawthokadabani haina thaba banner card sing su paibada natana wahai oina su amata oina lawmi state asigi chingama sung tamgi mafam singda security force ki maikedi santi thamnaba combing operation amasung area domination gi thabak leptana chatharabasu Kangpokpi district di rule of law leitabagi mami sengna tari district asigi ke Gamnom Fai de leiba let Nojang Kip Gen Memorial Ground da sanakiba football tournament amada players singna Phongna AK Rifles pairaga football kauduna warming up tauba amasung player kaya amana nongmai paiduna football sanabagi video post ama social media da viral oiri haina NDTV na report tauri report asina makhata na haribana irang langba football gi jersey ama litpa nupa ama camera gi mamang tomna changsilaki khu yauna moja upa amasung khongrau aten basetpa mioi adu uful thanglaba leimai aduda football gi match ama sanana bagi damakta sem saba mali adubu asiguma football player asigi masagi ge thangba mareng jumda AK Rifles ama aduga atopa AK Rifles ama na makuta pairaga koi chen na football kawraga warming up tauri mahana nungmai sing adu thangatlaga harau momo nok na game adu sanari asiguma football match warm up ki video asi ihan hanbada Manipur gi Kangpokpi district gi social media gi influencer amana Instagram gi post amada thagalakpa thengna ki hariba video asi ngasi social media platform kayada viral chalakhibani video asida makuta AK amasung American origin M series ki assault rifle sing paiba mioi tara kunlom na football ama kauduna sanaba du utli nongmai sing adugi barrel da angangba riven sing puli hari video asida uba phangba thoramasigi poster amada football sanariba mafam adu El Nongjang Kip Gen Memorial Ground ta ke Gamnom Fai haina thai Manipur gi konung oriba Imphal dagi kilometer 55 rom thamna leiba Kangpokpi district ta khunja singna Gamnom Fai haina khangna bakul amalei football gi jersey sing adugi mamang thangba sarukta sana khang haiba wahai asi iri amasung makuta AK assault rifle ama paiba mioi amagi jersey gi maning thangba sarukta Jina Kip Gen haiba ming asi iri Mark player number 15 ni hari thoramudugi poster da iba warolda football match adu January 10 dagi haukhibani haibasi utli social media influencer Nampi Romeo Hansang haibasi na Kukilen haiba watermark asiga loinana mahaki maming yauba Instagram gi video adu lawthokre matungda follower 11,000 leiba Hansong hariba mioi asina assault rifle sing paidaba mioi singna sanaba football match ke attend video ama Instagram da thagalaki mahaki cyber subscriber lakh 1.09 leiba YouTube channel da mioi asina mahana lawthokiba mamangi video adudagi second ahom tagi oiba nongmai paiba mioi sing adu utpa minute taruklom sangba video ama thagalaki hairi video adugi lemhauriba saruk sing adu nat ki oiba thoram amasung football match adugi matang oiba tarabasu lanmigi dark green machugi visual setpa makuta khulai matik chana paiba mioi singna video adu loisilakpa matamda mafam aduda jagoi saba uki makoigi makokta upliba helmet amasung lengjumgi pet sing aduda Kuki National Front P natraga KNFP hariba Kangpokpi da mapung oina leiba Millitantsingna sizinaba angangba logo ama yawi hari video asiga mari lenana maitei community ki civil society organization amana extra thagalakpa post amada authority singi mafamda asumna assault rifle sing ifong na utpagi thawong asibu thigatnaba appeal tawkre
Maitai Heritage Society haiba organization amagi warol paladuna NDTV na haidi Manipur da pangthokpa football tournament amagi video asi social media da viral chatle masida yamna maknungnang ningai oiribadi football ni hairiba mioi sing aduna afaba makhalgi khulai singbu ifong fong na utpa asini natraga masi Kuki Millitantsingna football tournament amara organization asina authority singi mafamda matau asomna assault rifle ifong fong na utpa asigi maramda thijinna bataksen kre hairi KNFP President asi da yauriba pi haibasi KNFP asi original KNF ni haiba khangnabagi damaktani KNF asi 1987 da lingkhat khibani ing 1994 da masi SK Kip Jena Luchingba KNF MC amasung original oiba ST Thangboy Kip Jena Luchingba KNFP haina machet ani thongna khaiki maram asina KNFP asini ataidi masigi fraction ngaktani KNF asi Kuki Militant Group dozen ani romga state amasung center ga sign tawna khiba wathok oiraba suspension of operation su asida khuek pi bayawba luf amani su asigi makhada militantsing asi designated camp sing da laigadabani amasung makhoina pariba khulai sing adu solon sillaba amasung kupna yengsinma mafam amada thamgadabani Manipur government na chahi khudingi su agreement asi review tawriba joint monitoring group ki mafam da sigumba agreement asi su group sing asina Manipur thokliba imunai mutana bagi irang asida yawi haibagi allegation sing leiba maramna masi chana handana batakna duna lakli su agreement asi chaliba chahi asigi February thada matam loikre Kuki tribe amasung maitai singi marakta lamgi right amasung political representation asna chingba issue kayagi matangda ing 2023 gi May thadagi khuthokna duna lakli irang asi horakpa matamdagi makhutta automatic assault rifle paiba kanglup anima ki mioi singna yamna toina lambi sorokta chatpagi mawong video cha kayada uba phangnakhi makhoi pumnamak village volunteer ngaktani haina nakal anina claim tawri security force amasung government ki authorities sing animak asina su village volunteer sing haiba wai asi sizinaba maramna hairiba naha oiriba group sing asina makhata na pairiba khudong thiningai oiriba khulai sing adu ilai laina uttuna athingba leitaba mawongda makhoi thabak sing adu aina ayaba pibagum uhalle haina local activities singna maral sirakli haidi security force singi senior officer kaya marumna miyangi mafamda Manipur da thokliba hana sunabagi irang asida nakal animaki militantsing yauri haiba wafam asi fongdoknari Kuki Millitantsingna sugi agreement da yauriba chana kanglon sing adu thugaiba amasung haukiba chahi tara asida tumina leiruraba maitegi militantsingna langi chaitheng nanglaba Myanmar dagi Manipur da halakpagi wafam su makhoina palli haina NDTV ki report asina makhata na fongdorakli